KCP Noyon Group na restaurant taraga mari matam kaktan thingjan khre laibak asida phurup ki lal gi achauba saitheng fangduna kangkhong chaiduna charang nari ngai marak asida oijaba thiba sendong khara gi da makhanduna restaurant hangduna sendong talamba miyoi taraga mari faduna Kanglaipak Communist Party KCP Noyon Group ki lanmi sanglup miyam gi fingang lanme MFL na warak watem duna wakhal tamina khre haire wakhal tamina ki ba restaurant taraga mari gi mapusing adude K Bijay Khuman Cafe K Bilasini Mese Cafe Ice Shekhar Sagar Cafe Jagaton Nungsi Panthong 50 Chakra Korifaba Khuman Cafe Ice Bowman Mukta Cafe S Kumarjit Lily Cafe TH Naube Lovely Cafe L Thoi Thoi Standard Cafe K Surjit Konu Cafe L Ibungsa Laikol Cafe K Ranjita Western Cafe TH Aring Magic Cafe amade N Ranjita Cafe ne Hairiba Cafe taraga mari asida tungi yumbirel oigadoriba naha kaya amade yumbal lambida khong thangzilaba nupa nupi kaya na sanai yunaiduna lamsat kamba thaba kaya chathari haibagi pau phangbadage lalhaulo asina thijinbage thabak chathagi bane restaurant taraga mari asigi manungda tarukte famung thadun lairamba thengnakhe restaurant taraga mari asi chalairiba mapusing ngarang athengbada Bisnupur gi mafam amada kauduna wari sanaduna wakhal taminaduna amugana restaurant sing asi hangdaba matam supagi oina thingjin bahaina yanakhe loinana masa masana yazaki haire aina thingkraba lalawlup KCP Noyon Group ke fingang lanmina lamdam asigi haugalagli banaha singi lichat sajatta soglakba yaba kaya asigi damakta khanduna asigumba lamsat mangningai oiraba restaurant sing Manipur gi mafam amatada hangdana ba khongthang laukhatlei Amaromda imung manung punna sangba yaba restaurant singde athing bathamde haikhe ngarang restaurant taraga mari gi mapusing unaduna wari sanaki baduda tara mari asigi mahut sinduna restaurant amagi mapuna paumi singda phongdoki bade aikoina niyam gi wang mada hogalagliba nahasingi sajat lisata soirakadaba makhalgi restaurant hanglubane adubu ngasi KCP Noyon Group ki kangbuga wakhal taminaduna makhoina tawruriba thabak adu lale ngakpiyo Matungda amok asigumba thabak asi tawjararoi haina sengdokhi loinana makha tana khunai asida sokadaba manggadaba loinana khunai asina yadaba thabak restaurant taraga mari asigi mapuna makha tana tawrakpa tarabade maduda party na lawrakpa phirebadu isa isana yazagani haina su phongdokhe lalhaulup asina khangalaglibade makha tana miyamgi fingang lanmina Tidim Road ke Maitramdage Laimram Lamkhai Phawbagi manungda sigumba restaurant amata hangba yaroi haina athingba thamkhre